Manipur Top 20 News na tungan-tungan ba wala ba source hindi lakot sarga. Matamatang di oiba maru oiba ipausin patukul kahanjay. Ahan ba maru oiba update ta. Kari gidamak independent deda Bande Mataram saklingaida Sonia Gandhi na mayai thiganga lephanki haiduna Amit Shah na mai hongna sawibano. Lenga ki maike degi celsius sifupagi wahum leitri. Khongjang laksinanaba security force na nongmai fawba sinaki. JFD na celsius boycott tawbagi khongjang na kansingani haina lautokre mahiroising lambi da pulap thorkadori. Modi gi digital India gi manglan Manipur gi LPG consumer singari manglak nare matamchan gas yendaba agency yaure booking gi damak miss call tawbada auto cancel torpa thingnari haidi. Churachandpur di independent day da saruk yaba mahiroi yankai hena like na haidi. Kari maram gino mahiro khudimagna laipa kanabagi damak sem saba mathau tare MSF. Bande Mataram da Congress ta ongbu BJP ni yaning da phongdokrabasu celsius ki mayokta miyamgi ihogi matangdari Paukum amata piramdana chen krehari. Pau sandok na pizari ahanba pauda. Independent day da Bande Mataram saklingaida Sonia Gandhi na mayai thingangda lephan ki haiduna Amit Shah mai hongna saukre. Ngarang leipaksin bathungna pangthokpa leipa asigi Independent day gi thorum amata Bande Mataram saklingaida Congress lusingbi Sonia Gandhi na national song asibu mayai thingangda lephan ki haina Union Home Minister Amit Shah mai hongna saukibaga loinana leipa asina thawong asibu ngakpiroi haiba wapum pauba pungdoki haidi. Congress lusing bi asina Delhi da laiba party ki headquarter pangthokpa thorum da chathaki ba thawong asi national song asibu ikai khumnadabani haireduna opposition party asigi maike degi lale haijagadabani haikre. Thorum aduda Bande Mataram sakpa horpada Sonia Gandhi na Congress president da isai asibu lepnana ba haiki thawong asi television da yengbada thingnabani haina Amit Shah na phongdorakli. National song asibu sakpa horolaga mapung fadana losinhanba karino hangladuna thawong asi Congress ki ikai ningai ni haina Amit Shah na Rajasthan gi Chittorgarh da pangthokpa miyam tinba thorum amada phongdoki thawong asigi damang isai asibu iramba Bankim Chandra amasung leipa asigi miyam da lali haijagadabani hainasu leipa asina masigi damak kaidongda ngakpiwa ngamloi. Amaromda Congress ki maike degi party asigi wangangloi Udit Raj na BJP na sirakliba maral asi yaning da phongdorakli Amit Shah gi wahum asi aranbani haireduna Sonia Gandhi na madugumba thawong chathagide ekogi Congress president ti haksangi phim phatabana matam sangna lepangamdabani. Maram asidagi thorum adugi hongdok khongjin khana tohonkiba khaktani Bande Mataram sakpa lephankiba leite haiki. Wahum asi galona Congress ki wangangloi Udit Raj na BJP ki wakalol lokpham oiba Rashtriya Swayam Sevak Sangha RSS na sahi yankhai ni thoi chupna national flag sikhat khidabdadi Amit Shah na lale haijakibra haiba wahang asi hanglagli. Amaromdana Churachandpur gi Independence Day da saruk yaba mahiroi yankhai hena kari damakta like na kribano miyaming taminasi laipa asigi mapungpungna magta pangthok na kibagum ngarang Churachandpur district administration athinduna pangthokiba ningtam numit thorumda saruk yakiba mahiroi yankhai hena nungsagi akanba maisa amasung dehydration maram oireduna district hospital da like na kiba thong adubu Mar Student Association Jomi Student Federation Cookie Student Organization akan memongda yaningdo phongdorokli mahiroi lup as home sina ngarang torpachirol amada hospital da like na kiba mahiroi singasi matik saba refreshment pidana numit kiani chupna mass party practice tohonki thorum asida VIP singna nungsagi maisa phangdanaba khanjinba area da reinforcement singalonina hamlaga mahiroi singbuna nungsagi maisa akthengna phangbokum da saruk yahankibani haidi mahiroi sing asi hospital da like na badasu district administration ki maike degi kanamtana lakide haireduna masikumba thobo asi matungda thoktanaba district administration amathok taba thabak sing thokot kadoni haiki. Amaromdana lenga ki maike degi celsius sithopogi wahum leitri Khongjang laksinanaba security force na nongwai fawba satkre haidi. JFD na celsius boycott tawbagi khongjang hena kansilagani haina laukthokre mahiro sing lambi da plap thorkadori India lengakna lauthokibagi matung ina hayengdagi tha asigi 38 fawda chathagadoriba celsius operation 2026 ki manungsana self enumeration pangthokpa howgadoriba asigi mayokta campaign for justice and fair development JFD amasung miyamna NRC hana chanahalaga celsius ki thabak pangthokpiu hairiduna matam khargi mamangdagi akanba khongjang changsilaklabasu ngasi numitang fawdadi lenga ki maike degi celsius ki thabak yekthokpagi wahum leitri. Amaromda demand si taksinba khongjang hena kansilagani haina JFD na celsius boycott tawbugalena mahiroi singnasu lambi da thorokna khongjang changsinaba sem sakre. JFD ki student wing na enumerator supervisor training center da changsinduna thugaiba yaukra matungda ngasi su porompata laiba directorate of celsius operation office da thomjilakre mahiroi singna celsius operation office ki mamangda hamjinduna no NRC no celsius haiba Lekaching paiduna kholau kya lausinki makoibu tankhainenaba police na mob bomb langsinbada mahiroi ahum soktuna laikanaki soklabasing adudi khangembam pilot longjam roja amadi angom daisini
JFDꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯃꯐꯝ ꯀꯌꯥꯗ ꯃꯩꯔꯥꯒꯤ ꯈꯣꯡꯆꯠ ꯆꯠꯇꯨꯅ NRC ꯇꯧꯗ꯭ꯔꯤꯉꯩ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯇꯧꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅ ꯇꯦꯟꯊꯔꯛꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫